Iran amadi US ki marakta thokliba conflict asi amuk hanna wari sanaduna yasinaba proknaba hotnagadabani haina malengi tongan tonga malebak sing akan mongda taksillingai cherak asida Pakistan UN Ambassador Amir Said Irabina US Navy na Iranian port sa thaiba blockade asi handuklaba matamda US ka wari sananaba Iran thorang tawduna leiri haina phungdokre New York ki UN headquarter ta pangthokpa thorom amada saruk yananaba lakhiba Pakistan UN Ambassador Amir Said Irabina Paumising Akanana Unaba Amada highly wafamasi Pundokiban. Mahakna Hai United States of America gi Naval Force na Hojik Satariba blockade si Laibak ani gi Mark the Labour Sisfag Stan Kangradu Tugai Beni Haina Lowe. Iran gi Maki gi blockade Handuk Naba Kiarak and Kangan ki Belagre, Matam Sanam blockade Handoratan Lak Nabasu, Atubu Matangi Manung the blockade si Handuk Labi Yai Haibagi Tazaba Chown Lay. Blockade hek handokpaga atubu matamda Istanbul da US amadi Iran gi marakta wari sananabagi thawrang pekhelakpa yai hairi ngasi phawbagi manungda Iran na US gi mathakta military strike amata chathaki bleite US na Iran gi mathakta attack chathaduna landarakpadagi tangai phatana Iran na khut handuna nakallani gi marakta lansukna kibani US na Iran ga puna chatminaduna political gi oiba solution ama proper pamlabadi matam punamakta Iran na wari sananaba thawrang tawduna lei aduga US na Iran ga lan suknaba pamlabasu Iran na karisu akiba leite lan suknaduna leibak asigi sovereignty amadi integrity ngak senanabagi damakta Iran na matam punamakta sem saduna leiri hainasu mahakna makhata na phungdokki hairi State of Hormuz asi makhata na thingjin khigani haina Iran gi chief negotiator Muhammad Bagar Ghalibaf na phungdokre United States amadi Egypt na ceasefire kangun thukairako maramna State of Hormuz asi hangdokpu oithokloi yamna maruoiba isingi lambi asi Tehran na thingjin khibaga loinana United States nasu Iran gi maruoiba hitangpam thingjin khibana maram oiraga Malayam de LPG amadi petroleum gi oiba product sing phangnadabagi khudongchadaba awaba kaya mayuknari social media platform na thagalakpa warul amagi matung inadi Iranian parliament speaker Muhammad Bagar Ghalibaf na hai United States amadi Egypt ceasefire kanglun ngakna chatlaba matamda State of Hormuz asi hangdoklaba lawkani ammaromda Iran gi President Masoud Pezeshkian hai matam punamakta Tehran na wari sanaba sem sadun leiri adum oinamak US amadi Egypt gi maikaidagi ceasefire ngakna chatpaga loinana khoisauna ba pokhanba yaba thorang amata makhatan lokoloidabani US ki oinadi President Donald Trump di Iran gi lawthoknari ba ceasefire asi sangdokli haina mangjongna lawthokpa leigraban Iran da landabagi thabuk matam khara leplabasu Iran na State of Hormuz asi thingjinbagi mayokta Iran gi thangpam chingda blockade tawriba sidi makha chathaki gani phire pasina maram oiduni Iran gi jahasing thingnaba military da akanba action sinnakri hairi Iran gi thangpam chingda blockade tawbasi lan tawbunatte masi lan gi makhal amani na hairabasu yai masi di ceasefire gi thokai bani haina Iran gi foreign minister na mangjonu na phondok palaigrabani Commercial jahas amada kapsin amadi crew members sing phajing ki bahai basina amuk hena chawna ceasefire thokai bani athing bathamlakpada kamdawnu thengnagani Iran gi interest karamna ngakthokani amadi ki hellakpa matamda kamdawnu thengnagani haibidu Iran na chapchana khangni haina arakchina makhata ki marak asida Dubai dagi phangwa pawamagi matung ina State of Hormuz da ngasi Iranian force na jahas ahum da akanwa mungni attack chathakre hairi Iran gi dharma gi shasan ngakthokna leiriba Islamic Revolutionary Guard Corps IRGC na tawbuni haina Iranian media na report tawri haina su pawu sin makatari hiram masigi matangda ningsingba yaba pawu mana US President Donald Trump na Iran ga ceasefire thamna kibadu makhatana matam kaktana sangdukli haina lawthokkibaga loinana State of Hormuz thingjinbagi khongthangdi hanagum makha chathaki gani haina phongdokpa leigrabani Trump na mahaki truth social da phongdokki warol amagi matung ina Pakistan gi Prime Minister Shehbaz Sharif amadi Field Marshal Asim Munir na Iran da landaba lepna ba haijarakpadagi ceasefire asi sangdokkibani ceasefire asi sangdokrabasu State of Hormuz da US Navy na athingwa thamlibasing adudi makha chathanaba mahaki lanmida akanba pautak pigri haina President Donald Trump na phongdokki US na State of Hormuz da athingwa thamliba siga mari leina na phongdorakkiba warol amagi matung ina President Donald Trump State of Hormuz asi athingba thamduna Iran gi jahasing chathok chachin tawhandab asina nongmadi Iran gi oina $1 billion chamnga rom mangi hairi
ꯏꯔꯥꯟꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯕ ꯄꯥꯝꯗꯦ US ꯅꯦꯚꯤꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕꯁꯤ ꯏꯔꯥꯟꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯕ ꯄꯥꯝꯂꯕꯁꯨ ꯏꯔꯥꯟꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯁꯤ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯃꯤꯔꯝꯒꯤ ꯖꯍꯥꯖ ꯑꯅꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯏꯔꯥꯟꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯞ IRGCꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯚꯦꯜ ꯐꯣꯔꯁꯅ ꯖꯍꯥꯖ ꯑꯅꯤ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯏꯔꯥꯟꯒꯤ ꯅꯦꯚꯦꯜ ꯐꯣꯔꯁꯅ ꯐꯥꯖꯤꯟꯈꯤꯕ ꯖꯍꯥꯖ ꯑꯅꯤ ꯑꯗꯨ ꯏꯖꯔꯦꯜꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯥꯏꯅ MSC ꯐ꯭ꯔꯥꯟꯁꯅ ꯑꯃꯗꯤ IPA ꯗꯤꯃꯣꯁꯤꯟꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ IRGCꯒꯤ ꯅꯦꯚꯤꯅ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯃꯈꯣꯏꯅ ꯐꯥꯖꯤꯟꯈꯤꯕ ꯖꯍꯥꯖ ꯑꯅꯤ ꯑꯗꯨ ꯏꯔꯥꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯔꯤ ꯖꯍꯥꯖꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯈꯤꯕꯗꯒꯤ IRGCꯒꯤ ꯅꯦꯚꯤꯅ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨ ꯐꯥꯈꯤꯕꯅꯤ ꯐꯥꯖꯤꯟꯈꯤꯕ ꯖꯍꯥꯖ ꯑꯅꯤ ꯑꯗꯨ ꯏꯔꯥꯟꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯄꯨꯈꯤꯕꯒ ꯂꯣꯏꯅꯅ ꯖꯍꯥꯖꯁꯤꯡꯅ ꯄꯨꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯅ IRGCꯒꯤ ꯅꯦꯚꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯂꯦꯞꯅꯅꯕꯒꯤ ꯁꯤꯖꯐꯤꯌꯔ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯂꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ IRGCꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯀꯝꯄꯦꯇꯔ ꯁꯤꯞ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯔꯤ US ꯅꯦꯚꯤꯅ ꯏꯔꯥꯟꯒꯤ ꯀꯥꯔꯒꯣ ꯁꯤꯞ ꯑꯃ ꯒꯜꯐ ꯑꯣꯐ ꯑꯣꯃꯥꯟꯗꯒꯤ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯃꯟꯁꯤꯡꯕꯨ ꯑꯣꯏꯅ ꯖꯍꯥꯖ ꯑꯅꯤ ꯐꯥꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯖꯍꯥꯖꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ UK ꯃꯦꯔꯤꯟ ꯇ꯭ꯔꯦꯗ ꯑꯣꯄꯔꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅꯗꯤ IRGCꯒꯤ ꯅꯦꯚꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯖꯍꯥꯖ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯀꯥꯔꯒꯣ ꯁꯤꯞꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯟꯅꯔꯤ ꯏꯔꯥꯟꯅ ꯖꯍꯥꯖꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8:55 ꯆꯠꯄꯗꯅꯤ ꯍꯥꯏꯅ UK MTOꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ IRGCꯅ गन बोट सिजनदुना नोंमै काप्सिलखिबदु करिगुम मखल अमतगी चेक्सिन वरोल नत्रगा जहासिंग अदुदा पाउ खंगलखिब लेइति हाइनसु KMTO ना मखाता फोंदोरखि नकल मरमदा चलिब सही सिग हौखिब फेब्रुवारी अरोइब चैउलदगी हौदुना US अमदी ईरान की मरत सोकनखिब अकन मलाल अदुदा US की मिसाइल कया अमांगता थोखरे लैबाक असिगी लेजरिब मिलिटरी एयर डिफेंस इंटरसेप्टर मिसाइल हाना लैरम मसिंगदगी चाद यांखै हंथखरे हाइना वाशिंगटन द बेस्ड ओवर सेंटर फॉर स्ट्रेटेजिक एंड इंटरनेशनल स्टडीज की रिपोर्ट अमन हाइरी CSIS की रिपोर्ट असिगी मतुंग इना US अमदी ईरान की मरत सोकनखिब लाल अदुदा US की लैजब पेट्रोल मिसाइल चाद यांखैसु सिजनब लोइखरे हाइरी एनालाइसिंग फोंदोरपगी मतुंग इनदी ईरान सोकनखिब लाल अदुदा UN सिजन थोखराब टॉमहॉक मिसाइल अमदी JSSNS याउना मसिंग यामलब मिसाइल कया नौहौना अमुक सेम सानब होटनबदा सही मरी हेन चंगलब याय हाइरी अदुबा हौजिक फावबगी ओइनदी ईरान ग मखाताना लान सोकनबदा US के माइकैदगी मथौ ताब मिसाइल खरदी लैरी हाइरी अदुबु करिगुम मालेन सुपर पावर कंट्री अमनि हाइनरिबा चाइना गुम लेबाकसिंग लान सोकनब थोकलबदी US की हौजिक लैजरिब मिसाइल की मसिंग असि कोननब ngamloi हाइरी पनबयाबदी ईरान अमदी US का सोकनरिब लाल असिदा US की प्रेसिडेंट डोनाल्ड ट्रम्प ngahek leitana khitnab statement kaya puthokduna ईरान अमदी मालेंगि तोंगान तोंगान लेबाकसिंगदा US की हौजिक लैजरिब मिलिटरी की पावर असि इराय लाइना खुदुम चनब ngami haina ngakchaw thektuna लाखिबनि अदुबु अमेरिका की ngakchaw thekपदु ngasi फावबदि अरिमब तारि ईरान ग चनरिब सीजफायर असि लाक्लिबि युम सकैसे फावबगि मनुंगदा US न थमलि वफम असि थवोइद्रबदि ईरान ग मखाताना सीजफायर संदोपगि अपामबा अमत लैति हाइरि अदुबु हाइरिब वफम असिसु डोनाल्ड ट्रम्प न फोंदोकजखरबसु हौजि फावबगि ओइन अरिमब तारि मांग एक्शन लखोटकनि हाइबा युम सकैसे नुमितगि एक्शन लखोटकनि हाइबदुसु युम सकैसे हौग्रबसु ngasi फावबदा मान ngangthokखिबदु थबु ओइन पांथोक ngamdri थंगनब मिकपसिंगदा ईरान की मथक्ता बम थाददुना एटेक चथगनि हाइना लथोखिबदुसु मांगना फोंदोखि वफमसिंग अदुगी ओना तैनबसिंगदा ईरान द मराल सिनदुना सीजफायर मखाताना सांगदोखिगनि हाइना मांग अमकना फोंदोखिबनि अतोप पाव मना स्टेट ऑफ हॉर्मुज फाउदुन लाकेब कमर्शियल शिप अहुमदा
ꯏꯔꯥꯟꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯒꯨꯖꯔꯥꯠ ꯇꯝꯅ ꯂꯥꯛꯀꯗꯕ ꯁꯤꯞ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞ ꯑꯍꯨꯝꯗ ꯏꯔꯥꯟꯒꯤ ꯕꯣꯁꯅꯔꯤ ꯒꯥꯔꯗꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯍꯟꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯔꯥꯟꯅ ꯍꯥꯏꯔꯤꯕ ꯁꯤꯞꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯤꯖ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯦꯔꯤꯇꯥꯏꯝ ꯇ꯭ꯔꯥꯐꯤꯛꯀꯤ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯒꯤ ꯕꯣꯁꯅꯔꯤ ꯒꯥꯔꯗꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯖ ꯇꯧꯈꯤꯕ ꯀꯃꯔꯁꯤꯌꯦꯜ ꯁꯤꯞꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯨꯖꯔꯥꯠꯀꯤ ꯃꯨꯟꯗ꯭ꯔꯥ ꯄꯣꯔꯠ ꯇꯝꯅ ꯂꯥꯛꯀꯗꯕ ꯁꯤꯞ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯃꯦꯔꯤꯇꯥꯏꯝ ꯇ꯭ꯔꯥꯐꯤꯛꯅ ꯐꯪꯕ ꯗꯇꯥꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯁꯤꯞꯁꯤꯡ ꯑꯗꯨ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯍꯦꯝꯕꯟꯇꯣꯇꯥ ꯄꯣꯔꯠ ꯑꯃꯗꯤ ꯖꯦꯗꯥ ꯇꯝꯅ ꯆꯠꯀꯗꯕ ꯁꯤꯞꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯦꯍꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯁꯤꯞꯁꯤꯡ ꯑꯗꯨ ꯏꯔꯥꯟꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯂꯥꯛꯇꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯊꯧꯑꯣꯏꯗꯕꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯆꯠꯊꯔꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤꯗ ꯆꯥꯏꯅꯥ, ꯏꯔꯥꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯟꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯃꯒꯂꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯥꯏꯕꯔ ꯌꯨꯒꯀꯤ ꯀꯟꯐꯔꯦꯟꯁꯇ ꯗꯣꯛꯇꯔ ꯔꯤꯆꯥꯔꯗ ꯍꯣꯔꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯌꯨꯀꯦꯗ ꯊꯦꯡꯅꯔꯤꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛꯀꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯕꯦꯜꯖꯤꯌꯝꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯅꯕ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯕꯦꯜꯖꯤꯌꯝꯒꯤ ꯑꯣꯏꯕ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝꯕ ꯂꯩꯕꯥꯛꯇꯒꯤ ꯆꯠꯊꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯆꯥꯏꯅꯥꯒꯤ ꯂꯩꯖꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯑꯦꯖꯦꯟꯁꯤꯡ ꯑꯁꯤ ꯁꯥꯏꯕꯔ ꯑꯣꯄꯔꯦꯁꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯔꯥꯟ ꯑꯃꯗꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯏꯕꯔ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯃꯤꯌꯥꯝꯕꯨ ꯅꯝꯊꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯝꯖꯥ 2021ꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯖꯤꯟꯅꯗꯨꯅ ꯀꯥꯏꯈꯤꯕꯗꯨ ꯄꯥꯏꯂꯣꯠ ꯃꯁꯥꯒꯤ ꯃꯊꯧ ꯊꯧꯁꯥꯗꯅ ꯐꯣꯇꯣ ꯅꯝꯂꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯤ꯫ 2021ꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯗꯦꯕꯨ ꯁꯤꯇꯤꯗ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯉꯩ ꯊꯣꯝꯖꯤꯟꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯃꯤꯂꯤꯌꯟ 930 ꯔꯣꯝ ꯃꯥꯡ ꯇꯥꯛꯈꯤ ꯍꯥꯏꯅꯁꯨ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯐꯥꯏꯇꯔ ꯖꯦꯠ ꯄꯥꯏꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯅꯅꯕ ꯐꯣꯇꯣ ꯅꯝꯂꯤꯉꯩ ꯃꯇꯝꯗ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯗꯨ ꯅꯣꯡꯊꯛꯇ ꯊꯦꯡꯒꯥꯏꯅꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯗꯨ ꯊꯦꯡꯖꯤꯟꯅꯗꯨꯅ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯏꯖꯦꯛ ꯇꯧꯍꯧꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯍꯧꯗꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯌꯨꯑꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯔꯤꯁꯔꯆ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯆꯠꯊꯔꯤꯕ ꯃꯁꯛ ꯅꯥꯏꯕ ꯁꯥꯏꯟꯇꯤꯁꯠ 13 ꯊꯥ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕꯗꯨ ꯌꯨꯑꯦꯁ ꯂꯩꯉꯥꯛꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯁꯥꯏꯟꯇꯤꯁꯠ 13 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯥꯎꯁ ꯀꯃꯤꯇꯤ ꯑꯣꯟ ꯑꯣꯚꯔꯁꯥꯏꯠ ꯑꯦꯟꯗ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯖꯦꯝꯁ ꯀꯣꯃꯔꯅ ꯍꯥꯏ ꯁꯥꯏꯟꯇꯤꯁꯠ 13ꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣ ꯃꯦꯀꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯞꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯗꯨꯅ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯄ ꯃꯤꯍꯥꯠ ꯑꯃꯔ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯁ, ꯑꯦꯔꯣꯁꯄꯦꯁ, ꯑꯦꯗꯚꯥꯟꯁ ꯄ꯭ꯔꯣꯄꯜꯁꯟ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯐꯤꯜꯗꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯂꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯣꯁ ꯑꯦꯂꯥꯃꯣꯁ ꯅꯦꯁꯅꯦꯜ ꯂꯦꯕꯣꯔꯦꯇꯔꯤ, ꯅꯥꯁꯥ ꯖꯦꯠ ꯄ꯭ꯔꯣꯄꯜꯁꯟ ꯂꯦꯕꯣꯔꯦꯇꯔꯤ, MITꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯁꯤ ꯁꯨꯏꯁꯥꯏꯗ, ꯑꯦꯛꯁꯤꯗꯦꯟꯠ, ꯀ꯭ꯔꯥꯏꯝ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯑꯣꯏꯅ ꯂꯧꯈꯠꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯗꯨꯁꯨ ꯊꯤꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ FBI ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒ
पुनः चटमिनदुना मिसी असिगी मतंगदा अतोप्पा लेबाकसिंगी खुद यावब्रा नत्रगा केसिंग असिगी मतंगदा करी करम मरी लेनेबगी हाइबदु लेप्पा लेतन इन्वेस्टिगेशन चथदुना थीबा होग्रे हाइनसु न्यूज एजेंसी अमगी रिपोर्ट अमना मखा तारे मियामदा खंगनजबा अमा इपेक टीवी न्यूज चैनल असिदा तोवान तोवान हिरम सिंगी मतंगदा एडवर्टाइज तौबिनिंगबा मियोय सिंगी ओइना यामना चाउना ऑफर पिजरी मरम अदुना एडवर्टाइज तौबिनिंगबा मियोय सिंगना ऑफर असिगी खुदोंचाबा लौबियु हिरम असिगी मतंगदा अपाम्बा मियोय सिंगना मोबाइल नंबर 9366127201 दा कॉल तौबिरक्लगा खुदोंचाबा असि लौबियु हाइना इपेक टीवी न्यूज की माइकैदगी मियामदा अपील तौजरी।